Ningtam thagi matam asida matamgi yawalgi matungina aikoigi singna adagi maitana mai tingnarambo do hojikti tingnakhidre ayamani heater singsi nare ado somnasu heater amakak laigena khale do laigena khanba heater se karambana khwaidigi na phabano adi karamba heater no haibana singbase detail da khangnabgi damakta video se hobudagi lo hawba ming tamnasi ahanba makta 795122 singmani khedigi oimite ne A to Z Manipur sen ni mai khedigi ikongna kurunjari Somna channel asida nauna lakpo oiragadi subscribe amsung bell icon nambiu atei atopa video sing upload tawba matamda adomna ihan hana yengbagi khudongchaba adu lainabagidammal Big market da fangliba heater sing asi makhal ahum thongna khaidokpa yai haibadi normal room heater haiba maga adagi fan room heater haiba maga oil fill room heater haiba maga makhal ahum asi koigi market da fangba common oiba heater makhal sing ne ado makhal sing ase koina tongan ba maming sing desu dum khangnari ahan bada koigi normal room heater haiba sina kamain tawgeda magi maming se infrared room heater adagi halogen adagi quartz adagi radiant room heater na makan maming makan tongan khaidoi mase aikoigi mase mangal amasung maisa piba ngamba adugumba room heater ni adu masida aikoina panba yaba amana mase angang gi damakta di pikli ba angang sing gi damakta di yamna safety oi daba posak amaka koi aduga maje aikoigi mangan gumba pamba adagi mai tekwa da kara inang nakpa gumba room masagi room masa ide mi yam daba room masa sing di aikoina siyanaba matamda aikoin dukan gumba kai gumba siyanaba matamda maje mai sa daba adugumba yamna nungaiba heater amakhangni asau misingi hadi gyan thaba misingi oinadi ko aduga anisubagi asina fan room heater hadi ceramic adagi convection adagi blower hainaga maje makhan ahum tona akogi maming je mayam thole aduga sigi khwaidigi nungaiba bana masi magi light yaudi aduga magi ceramic coil amasung fan yawi magi manung sinade aduga magi nuksiche nakanamda chingjalaga maje fan du da furo matamda fan du na akogi ceramic coil du da nuksiche furo matamda akogi adumaina nuksiche sala kan mapanda tholi aduga angangi damakta di mathe yamna safety oiba posaga makhangni aduga sigi somgi angang masa sing apikpa angang sing lairagadi sigi heater se nabiyo sina light consume yamna tawdaba adagi angang sing dagi yamna safety oiba posaga ajina sina dagi hena free Amazon da adagi Flipkart ta po website sing sida lupa lising ama dagi hawaga ani hum piba ba odum haidi khogi middle range ki oina kaino tawe phangani dum aduga akon bagi sina khogi oil film room heater hairi base sina khwaidi faba heater ama ka wai masi mamal di khara tangi aduga mai ju khara dum sai aduga magi yamna faba amana maje skin allergy oidaba adagi haibadi atai atopa mamang do pankirba heater sing asidi akogi skin allergy gumba yamna thokanba aduga hojiki oil fill room heater sidi akogi skin allergy gumba je ayamna thokte haidi nupi angang da maje kyarak test tawga yengkhre aduga skin allergy tawba dai kam tekpa gumba tai kya thopase mawondadi thokti aduga yamna advance oiba amana mase akogi oxygen gi keno je layer se yamna ai keno handa hanbagi saruk se mawonda laite aduga oil pin heater si yamna faba heater ama kalmi hajani haibidi oil fill heater asi nataba atei to heater sing ase yamna sangna tharba matam jida akogi ka manung da laiba oxygen gi sang se yamna hanthare aduga oil fill heater asi magi oxygen gi sang ase adugi madi hanthande mase normal na dum thammi aduna oil fill heater asi yamna keno tawba akogi yamna sinabada nungaiba adagi mase pollution ke gi thoktabada yamna nungaiba adugumba heater ma khago heli masi mai khara sajarabasu aikogi yamna sawba ka amase tamna sagadala matungda aikogi yamna kuina masi muthalaba matung phawbada yamna kuina saduna adum thamba ngamba heater ma khagoi aduna masi aikogi paisa nuksa khara komba adagi sentum financial problem oidaba kango singi damakni masi yamna nungaiba adugumba heater makhal makhangni hairiba heater sing asigi maramda aibu recommend tawjo hairagadi somna high budget oiraba adurgadi oil fill room heater se soidana laibiyo somna adomda yamna safety oigani aduga yamna long lasting oiba amadi yamna faba heater makhal ni hajaningi aduga somgi budget aduna low oitaragadi akogi fan room heater se laihaningi haibadi sijina angang singi oiba adagi atei atopa singdagi akon yam safety oiba heater amakhak oibani na masi so yamna faba heater amakhani aduga atei atopa normal sumnagi akogi halogen ado adagi radiant atei ba topa
ꯍꯤꯇꯔꯁꯤꯡ ꯑꯁꯤ ꯁꯦꯐꯇꯤ ꯑꯣꯏꯗꯕ ꯃꯔꯝꯅ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅꯗꯤ ꯂꯩꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯒ ꯃꯃꯜꯁꯨ ꯏꯈꯦꯟ ꯈꯦꯟꯅꯗꯦ ꯍꯥꯏꯗꯤ ꯐꯦꯟ ꯍꯤꯇꯔꯒ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯌꯟꯁꯀꯨꯝꯕ ꯑꯇꯩ ꯑꯇꯣꯞꯄꯁꯤꯡꯒ ꯏꯈꯦꯟ ꯈꯦꯟꯅꯗꯦ ꯃꯩ ꯆꯥꯕꯒꯤ ꯆꯥꯡꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯍꯤꯇꯔ ꯑꯗꯨ ꯂꯩꯕ ꯃꯇꯝꯗ ꯁꯣꯝꯅ ꯀꯥꯎꯕꯤꯔꯣꯏꯗꯕ ꯑꯃꯅ ꯊꯔꯃꯣꯁꯤꯇꯤꯡ ꯍꯥꯏꯕꯗꯤ ꯑꯣꯇꯣꯀꯠ ꯌꯥꯎꯕ ꯍꯤꯇꯔꯁꯤꯡ ꯂꯩꯕꯤꯌꯨ ꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯁꯥꯒꯠꯂꯒ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯤꯗ ꯑꯩꯈꯣꯏ ꯀꯥꯗ ꯁꯥꯒꯠꯂ ꯂꯩꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯥꯒꯤ ꯁꯥꯕꯒꯤ ꯆꯥꯡ ꯑꯗꯨ ꯌꯧꯔ ꯃꯇꯨꯡꯗ ꯃꯁꯥ ꯃꯇꯣꯝꯗ ꯑꯣꯇꯣꯀꯠ ꯇꯧꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯩ ꯃꯊꯛꯇ ꯄꯤꯔꯤꯕ ꯆꯥꯔꯠ ꯑꯁꯤ ꯌꯦꯡꯂꯒ ꯁꯣꯝꯒꯤ ꯔꯨꯝ ꯑꯗꯨ ꯀꯌꯥꯝ ꯆꯥꯎꯕꯅꯣ ꯀꯌꯥꯝ ꯄꯥꯛꯄꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯋꯥꯠꯇꯨ ꯀꯌꯥꯒꯤ ꯂꯩꯒꯗꯒꯦ ꯑꯗꯒꯤ ꯍꯤꯇꯔ ꯑꯗꯨ ꯍꯥꯏꯗꯤ ꯀꯔꯝꯕ ꯍꯤꯇꯔ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯄ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯁꯣꯝꯅ ꯍꯤꯇꯔ ꯑꯃ ꯂꯩꯕꯒꯤ ꯅꯣꯂꯦꯖ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯩꯔꯝꯃꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯍꯤꯇꯔꯁꯤꯡ ꯑꯁꯤ ꯂꯩꯕ ꯃꯇꯝꯗꯁꯨ ꯃꯃꯤꯡ ꯂꯩꯕ ꯀꯝꯄꯦꯅꯤꯁꯤꯡꯁꯤ ꯂꯩꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯃꯁꯤꯅ ꯌꯥꯔꯛꯇꯕ ꯑꯗꯒꯤ ꯁꯥꯔꯚꯤꯁꯤꯡ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯍꯜꯂꯤ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯁꯣꯝꯅ ꯍꯤꯡꯂꯤꯉꯩ ꯄꯨꯟꯁꯤꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯈꯔ ꯇꯧꯕꯤꯔꯝꯃꯨ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯗꯣꯝꯒꯤ ꯃꯇꯧ ꯇꯝꯕ ꯄꯥꯝꯖꯅꯕꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯇꯦꯛ ꯀꯦꯌꯔ ꯒꯨꯗ ꯕꯥꯏ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ